골로기 윰니 윰저기 아두부 이반이 팜모로이세 마노 상길돈 떠보기 홍노바 루군시 파잖아 수 짬드나 나티 팜머디 야라 망골기다 장학포시 마나 아하오버 탈부수 피자비리 아두가 kuday phajaba amasu yambiri tawrse adu kaino to thank you haiba natana upai leite ne ado akwa imaga wari amthum saga mangologi imai be ma kari ming kaupige sanabi kayum ningon no chandam ni ba ipang gi yunakti kari khun gi no Lakhinagor do mi Lakhinagor ai adugi aina mamangda igre moi nupa manga akoi khura momo noi kai hoi gi maramda no Lakhinagor gi kunjo wari ga aina phajana tawjara nuksire da Lakhinagor de gya obawadi lei hidre ba o Mongol gi baba lei hidre ado Mongol na sankirton torisibo kano ozadi kana khalina khalke aigi adi gurudi ning palnade ado mindi panjarage aigi gurudi mamingna kasargi kamanga haiton aigi adi gurudi sumna leijeri se leigidre hoi kasar asam manipur hojai phauna aibu miyam seba to humbiramba aigi ani suba gurudi ba ning panjarabada ngarembam oja basa ngarembam basa miyam chikhan diramba asina akhoi kasarge ming panjabada akhoi oja natabusan duha oja sajauba asina akhoi ming panjabada kasarge mamang idagi haina dagi manipur sanalai pakta na sankitanda da sungku marida awar phangbigiba ming panjabada pangnam oja radhamon lakhipurgi ai gurudi bagi asina kasarge akhoi ming panjabada oja thambango masu manipur dagi 1995 ta medal phangbiba gurudi leigidre ai ojaga akhoi oja thambangoga sisai faine khara phajana noigidi vidyalaya amasu leira adu phare adu angangsing anobo tholokpagi asaga leibro hoji aina akhoi lakhumagai sina sangitan se jamna mamsalakle thawai jau dabam urakpadagi aina pndab tagi handak nauna aina asage ojana ingmina bado chande sharma sangit vidyaloy masida aina handak nauna linkhatchabani hayeng laiba april gi tangban 10 siga class ahamba guru boron hogatchagana chin thawai wa ngang thoibra ba angang hoji makiti thum khaga tholei phai tholokpo oisana asu kaino hige ima Mongol ima Surupathar gi Lakhinagor dai ni ado Lakhinagor gi do ai gi da yaubani ne amta tahan bi ai gi da Lakhinagor aina chatlu do aina sumaina chatpadi nataba mamangai sumaina YouTube tawdringai da ai hana chatlaga moi gi maram da idana adagi Lakhinagor phawgri mi Lakhinagor gi yongcha kai je phawgri ne adagi na Mongol nupi thi dribo pakhang thire ade ibem leitra aigi ibem mangasi moi hayeng ngang chakhibani magi lek magi apai kubok to leigidre laiba de 29 siga maki thatruki usop ama lei noi kasada thatruki usowena makanna chatna khalainya si annau na hapchilakpani hai chumro masi nangnon nate masi mamangai din lai hayo hatate aina ansing samnajar hobada hoi tahi makhai pharakpase masiga amutang tahi tanghai pharakpa mapum pharakpa hai tare tanghai pharakpa siga maki haunabi ahalaman guru sing khara seba tawjaba nate adudi akhoi da tha khudingi magi dindo ngamjab mina adum tha khudingi tawbo yawi ngamjadraga lailuk amtang kallasu balang dau da keno tawrasu tawnai aduga tha taru pharakpagi ni gai de akhoi manipur da tawde ba aroi bagi sima yam phajana tawnai phare amuk thokjage ko swai sina khakmara ada aine ibadadi kakmara na dum irage ko kakmara meyai likai yum basi akhoi gi matanggi matungi na lambi alapun na tabani na
ꯁꯤꯜꯆꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 13 13 ꯍꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯂꯦꯔꯇꯣꯜꯗꯒꯤ 14 15ꯗ ꯂꯩꯕ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯒꯁꯨ ꯂꯩ ꯃꯥꯅꯦ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯂꯣꯜꯂꯤ ꯑꯣ ꯑꯣꯖꯥ ꯉꯁꯥꯏ ꯊꯦꯡꯅꯖꯔꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯌꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯌꯨꯝꯒꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯀꯔꯤꯕ ꯃꯃꯤꯡꯗꯣ ꯑꯣꯖꯥ ꯅꯟꯗꯀꯤꯁꯣꯔ ꯀꯩꯌꯨꯝꯅꯣ ꯇꯈꯦꯜꯂꯝꯕꯝ ꯅꯟꯗꯀꯤꯁꯣꯔ ꯑꯣ ꯃꯥꯒꯤ ꯃꯌꯨꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯒꯤ ꯀꯥꯛꯃꯔꯥꯒꯤ ꯑꯣ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯣꯡ ꯑꯃꯁꯨ ꯂꯥꯜꯂꯤ ꯍꯣꯏꯅꯦ ꯅꯁꯦ ꯐꯣꯞ ꯍꯥꯏꯕꯁꯨ ꯌꯥꯏ ꯎꯔꯣꯛ ꯊꯣꯡ ꯍꯥꯏꯁꯤꯅ ꯋꯥ ꯑꯃ ꯑꯅꯤ ꯈꯛꯇꯗ ꯂꯥꯟꯗꯣꯔꯤꯃꯤ ꯑꯁꯤꯅ ꯐꯣꯞꯀꯤ ꯑꯁꯤꯗꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯊꯧ ꯌꯥꯏꯅ ꯀꯩꯒꯤꯅꯣ ꯁꯣꯜꯂꯦꯅ ꯑꯣ ꯑꯣ ꯁꯤ ꯀꯔꯤ ꯈꯣꯡ ꯀꯧꯕ ꯑꯩꯈꯣꯏ ꯁꯨꯝ ꯈꯣꯡꯕꯥꯟ ꯍꯥꯏ ꯈꯪꯅꯔꯦ ꯑꯣ ꯈꯣꯡꯕꯥꯟꯅꯦꯕ ꯆꯨꯝꯅ ꯈꯣꯡꯕꯥꯟ ꯍꯥꯏꯅ ꯑꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯨꯡꯐꯝꯅꯤ ꯑꯣ ꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯣ 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 ꯑꯗꯨ ꯀꯩꯅꯣꯝꯃ ꯑꯣ ꯑꯣ ꯊꯣꯡ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯪꯒꯣꯜ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯦꯔꯒ ꯌꯥꯝ ꯃꯪꯒꯣꯜ ꯍꯣꯏꯗ ꯁꯤꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯅꯥꯟꯕ ꯑꯃꯁꯨ ꯂꯩꯔꯦ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯐꯔꯦꯅ ꯍꯣꯏ ꯃꯇꯦꯡ ꯑꯃꯨꯛꯇꯅꯤ ꯐꯔꯤꯁꯤꯁꯨ ꯑꯣ ꯐꯔꯤꯁꯦ ꯃꯇꯦꯡ ꯑꯃꯇꯅꯦꯕ ꯁꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯁꯤ ꯑꯣꯖꯥꯅꯤ ꯀꯗꯥꯏꯗ ꯑꯣꯖꯥ ꯑꯣꯏꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯄꯨꯔ ꯃꯈꯛ ꯉꯥꯒꯩꯗ ꯑꯣꯏꯔꯝꯕꯅꯤ ꯑꯣ ꯑꯣ ꯔꯤꯇꯤꯌꯥꯔ ꯇꯧꯔꯕ ꯑꯣ ꯏꯁꯤꯡꯒꯤ ꯑꯃ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯂꯩꯔꯦ ꯑꯣ ꯁꯤꯗ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯁꯦ ꯊꯣꯡ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯪꯒꯣꯜ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯦꯔꯒ ꯌꯥꯝ ꯃꯪꯒꯣꯜ ꯍꯣꯏꯗ ꯁꯤꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯅꯥꯟꯕ ꯑꯃꯁꯨ ꯂꯩꯔꯦ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯂꯝꯕꯤꯁꯦ ꯑꯃꯨꯛ ꯐꯔꯦꯅ ꯍꯣꯏ ꯃꯇꯦꯡ ꯑꯃꯨꯛꯇꯅꯤ ꯐꯔꯤꯁꯤꯁꯨ ꯑꯣ ꯐꯔꯤꯁꯦ ꯃꯇꯦꯡ ꯑꯃꯇꯅꯦꯕ ꯁꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯁꯤ ꯑꯣꯖꯥꯅꯤ ꯀꯗꯥꯏꯗ ꯑꯣꯖꯥ ꯑꯣꯏꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯄꯨꯔ ꯃꯈꯛ ꯉꯥꯒꯩꯗ ꯑꯣꯏꯔꯝꯕꯅꯤ ꯑꯣ ꯔꯤꯇꯤꯌꯥꯔ ꯇꯧꯔꯕ ꯑꯣ ꯏꯁꯤꯡꯒꯤ ꯑꯃ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯂꯩꯔꯦ ꯑꯣ ꯁꯤꯗ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯁꯦ ꯑꯣ ꯍꯤꯡꯒꯣꯜꯒꯗꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅꯔꯤꯅꯦ ꯀꯥꯛꯃꯔꯥꯒꯤ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯅꯤꯀꯣ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯅꯤ ꯃꯩꯇꯩ ꯑꯣꯖꯥꯁꯤꯡꯅ ꯇꯝꯕꯤꯕ ꯀꯨꯂꯁꯤꯡꯍꯣ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜ ꯃꯣꯏ ꯁꯥꯏꯟꯕꯣꯔꯗ ꯑꯝꯇꯪ ꯊꯦꯠꯄꯗꯤ ꯆꯨꯝꯃꯤ ꯂꯩꯕꯅꯤ ꯃꯣꯏ ꯎꯗ꯭ꯔꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯊꯣꯡ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯅꯗꯤ ꯂꯩꯇꯕꯗꯧꯅ ꯇꯧꯋꯦ ꯑꯋꯥꯕꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯕꯣꯏ ꯀꯥꯏꯗꯅꯣ ꯉꯥꯈꯣ ꯂꯦꯞꯄꯨ ꯅꯕꯥꯅꯤ ꯂꯦꯞꯄꯣ ꯑꯃꯨꯛꯇ ꯐꯖꯅ ꯑꯃꯨꯛꯇ ꯂꯦꯞꯄꯣꯕ ꯀꯥꯏꯗꯅꯣ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯅꯣꯏ ꯐꯨꯠꯕꯣꯜ ꯐꯖꯅ ꯁꯥꯟꯅꯕ꯭ꯔꯣ ꯁꯣꯝꯗ ꯂꯦꯞꯄꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯁꯣꯝꯗ ꯂꯦꯟꯁꯤꯜꯂꯛꯑꯣ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯄꯥꯝꯕ꯭ꯔꯣ ꯑꯠꯆꯥ ꯅꯪ ꯅꯃꯤꯡ ꯍꯥꯏꯌꯣ ꯅꯃꯤꯡ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯣꯏꯌꯨ ꯀꯩꯅꯣ ꯅꯃꯤꯡ ꯈꯪꯗ꯭ꯔꯣ ꯅꯪ ꯑꯩ ꯃꯃꯤꯡ ꯑꯕꯤꯁꯦꯛ ꯀꯧꯏ ꯀꯔꯤ ꯌꯨꯝꯅꯥꯛ ꯍꯥꯏꯌꯨ ꯁꯥꯒꯩ ꯍꯥꯏꯌꯨ ꯀꯣꯟꯖꯝ ꯅꯪ ꯀꯣꯟꯖꯝ ꯃꯆꯥꯔꯣ ꯑꯁ ꯑꯗꯨ ꯀꯣꯟꯖꯝ ꯃꯆꯥ ꯑꯣꯏꯔꯒ ꯀꯣꯟꯖꯝ ꯑꯕꯤꯁꯦꯛ ꯀ꯭ꯂꯥꯁ ꯀꯌꯥ 3 ꯀꯗꯥꯏꯗ ꯇꯝꯃꯤ ꯁꯤꯗ ꯇꯝꯃꯤꯔꯣ ꯔꯥꯅꯤꯄꯨꯔ ꯁ꯭ꯀꯨꯜ ꯔꯥꯅꯤꯄꯨꯔꯗ ꯀꯔꯤꯗ ꯆꯠꯂꯤ ꯚꯦꯟꯗ ꯅꯪꯒꯤ ꯍꯥꯏꯌꯣ ꯑꯩꯒꯤ ꯃꯤꯡ ꯀꯦꯁꯣꯔ ꯁꯤꯡꯒꯥ ꯀꯧꯏ ꯀꯦꯗꯨ ꯀꯩꯅꯣ ꯍꯥ ꯀꯦꯗꯨ ꯀꯔꯤ ꯑꯣꯏꯅꯣ ꯅꯪꯁꯨ ꯀꯣꯟꯖꯝ ꯃꯆꯥꯔꯣ ꯑꯅꯤ ꯑꯃꯨꯛꯇ ꯂꯦꯞꯄꯨꯁꯦ ꯄꯨꯄꯨ ꯑꯣꯏꯅ ꯀꯧ ꯑꯩꯉꯣꯟꯗ ꯄꯨꯄꯨ ꯑꯣꯏꯅ ꯀꯧ ꯄꯨꯄꯨ ꯅꯣꯏ ꯀꯣꯟꯖꯝ ꯃꯆꯥꯅꯤꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯌꯨꯀꯣ ꯐꯔꯦ ꯆꯠꯂꯣ ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯇꯣꯏꯅꯣ ꯉꯁꯥꯏꯒꯤ ꯁꯤꯒꯩꯁꯦ ꯃꯇꯣꯟ ꯆꯠꯂꯒ ꯑꯃꯨꯛ ꯂꯩꯈꯠꯂꯛꯀꯗꯧꯕꯅꯤ ꯑꯣ ꯐꯔꯦ ꯑꯃꯨꯛ ꯆꯠꯁꯤ ꯁꯤꯗ ꯀꯗꯥꯏ ꯆꯤꯡꯊꯛꯇ ꯂꯩꯔꯣ ꯆꯤꯡꯊꯛꯇꯅꯤ ꯑꯣ ꯌꯥꯝ ꯐꯖꯕ ꯆꯤꯡꯗꯤ ꯀꯥꯖꯔꯔꯣꯏꯒꯦ ꯁꯤꯗꯩꯁꯤꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃ ꯂꯩ ꯑꯗꯣ ꯈꯨꯟꯕꯨ ꯀꯣꯟꯕꯤꯔꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔꯅꯦ ꯁꯤꯗꯤ ꯍꯔꯥꯎꯕꯒ ꯇꯧꯕ꯭ꯔꯣ ꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎ ꯌꯥꯗꯦ ꯍꯔꯥꯎ ꯌꯥꯗꯦꯕ ꯂꯥꯏ ꯍꯔꯥꯎ ꯌꯥꯗꯦ ꯃꯥ ꯂꯥꯏꯕꯥꯎ ꯐꯝꯕꯗ ꯃꯥ ꯑꯍꯜ ꯑꯣꯏꯔꯦ ꯑꯩ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯃꯍꯥꯗꯦꯕꯅ ꯑꯩ ꯑꯍꯜ ꯑꯣꯏꯔꯦ ꯍꯔꯥꯎꯕꯤꯔꯅꯨ ꯁꯤꯅꯦꯕ ꯊꯥꯖꯕ ꯍꯥꯏꯁꯤ ꯌꯥꯝ ꯂꯨꯈ꯭ꯔꯦꯅꯦꯀꯣ ꯃꯪꯒꯣ ꯍꯦꯛ ꯇꯧꯔꯨꯕꯗ ꯃꯥꯏꯕꯤꯒꯁꯦ ꯀꯣꯡꯒꯣꯟ ꯕꯨ ꯀꯥꯗꯅ ꯍꯦꯛꯇ ꯂꯥꯛꯅꯕꯖꯥꯠꯅꯤ ꯆꯤꯡꯗꯨꯝ ꯃꯆꯥꯒꯤ ꯃꯊꯛꯇ ꯌꯥꯝ ꯐꯖꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪꯁꯤ ꯑꯩ ꯂꯧꯐꯝ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯑꯝꯇ ꯆꯪꯁꯤꯟꯖꯔꯝꯒꯦ ꯊꯣꯡꯁꯤꯗꯤ ꯂꯥꯏꯁꯪꯒꯤꯗꯃꯛꯇ ꯁꯦꯝꯃꯤꯔꯣ
굿 나테 군나 피사 카이너가 세미라 생산이오다. सरकार나 오 아사사 안더 15 오 수마인 떠드나 시기 공lâm 시기 덤떠디 시버 만dir 시 용는나보기 덤떠 सरकार나 सरकार기 센당 마카나 시주 얌 파버 모옹니네 시기 구사시죠 마나 마콩시 마야이데 야우데 인자우디. 야우데 요르나 떠르가 시데이스다 징탁기 까자로이게 튕질라까도래 아도 징탁 시데이스다 마하데브기 라이상 레이 아도 하라오바 야데 아이 하누레 하이나 군자징나 타전나바 아마 레이버데게 하라오데 하이 아도 꿍기 더럼디 방톡프로 꿍기 더럼 자힘기 저라오버기 농어 밤바다 거의 라이 코럼니. 제라우 징 시데이스 까브로 세종 까야 거의 자힘기. 오 얌 농시렁거니네 얌나 파자버 얌 픽딱나 아코이기 픽나 징돔세 얌 라시 레이나 레이버기 와니 메이테기 람던시. 메이테기 람네바 메이테기 람니. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯤꯌꯨ ꯀꯥꯛ ꯃꯔꯥꯒꯤ ꯑꯀꯣꯏꯕꯁꯤ ꯂꯣꯏꯅꯃꯛ ꯂꯝꯍꯥꯡ ꯑꯗꯒꯤ ꯆꯤꯡꯗꯨꯝ ꯃꯆꯥꯁꯤꯡꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯏꯁꯤꯜꯂꯤ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯁꯪꯁꯤ ꯑꯁꯤꯁꯨ ꯈꯨꯟꯅ ꯁꯥꯈ꯭ꯔꯤꯕꯅꯤꯅ ꯈꯨꯟꯅ ꯁꯥꯕꯅꯤ ꯌꯥꯝ ꯐꯖꯔꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯌꯥꯝ ꯍꯧꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤꯅ ꯍꯣꯂꯤ ꯑꯣ ꯐꯩ ꯐꯩ ꯖꯥꯏ ꯍꯣ ꯚꯣꯂꯦꯅꯥꯊ ꯐꯖꯕ ꯌꯨꯝ ꯑꯃ ꯂꯩ ꯁꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ CRP ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯣ ꯊꯕꯛꯇ ꯂꯩꯔꯤꯕ CRPFꯇ ꯂꯩꯕ ꯑꯃꯒꯤ ꯑꯁꯣꯝ ꯃꯅꯨꯡꯗꯁꯨ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯂꯩ ꯅꯨꯡꯁꯥꯅ ꯆꯞ ꯆꯥꯅ ꯌꯩꯁꯤꯟꯕ ꯑꯣꯏꯔꯦ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯂꯩ ꯁꯤꯅ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯑꯁꯤꯁꯨ ꯑꯥꯔꯃꯤꯒꯤꯅꯦꯕ ꯇꯧꯔꯥꯡꯕꯝꯒꯤ ꯌꯥꯝ ꯐꯖꯅ ꯂꯩ 15 ꯑꯥꯒꯁꯠ ꯅꯨꯃꯤꯠꯇ ꯃꯥ ꯁꯍꯤꯗ ꯑꯣꯏꯈꯤꯕꯅꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯍꯤꯗ ꯑꯣꯏꯅ ꯇꯧꯕ꯭ꯔꯣ ꯃꯥꯛꯁꯦ 15 ꯑꯥꯒꯁꯠꯀꯤ ꯐ꯭ꯂꯦꯆꯤꯡ ꯃꯣꯏ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯄꯗ ꯃꯥꯡꯃꯗꯒ ꯃꯣꯏ ꯐꯥꯌꯔꯤꯡ ꯇꯧꯅꯕꯗ ꯀꯥꯁꯃꯤꯔꯗ ꯂꯩꯈꯤꯗꯕ ꯁꯤꯗꯩꯁꯤꯗ ꯊꯥꯔꯤ ꯀꯩꯅꯣ ꯅꯝꯕꯔ 157839 ꯀꯣꯏ ꯍꯥꯏꯕ $00Y ꯂꯦꯠ GNR AA ꯒ꯭ꯔꯦꯅꯤꯗꯤꯌꯔ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ Kishore Kumar Singha who made the supreme sacrifice of his life in the finest tradition of the Indian Army karino during during Operation Sheruwala Rajouri district JNK on 15 August 2010 all rank 38 RR Madras 시대이시다 ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯚꯥꯔꯠꯀꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯃꯩꯇꯩ ꯃꯆꯥ ꯀꯌꯥ ꯉꯁꯤꯐꯥꯎꯗ ꯊꯋꯥꯏ ꯊꯥꯗꯅ ꯂꯥꯛꯑꯕꯅꯤ ꯃꯁꯤ ꯁꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯕꯤꯒꯗꯕ ꯀꯩꯅꯣ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯤꯅ CRPꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯒꯤ ꯑꯣꯐꯤꯁꯥꯔꯔꯣ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯦꯕ ꯌꯨꯝꯗꯤ ꯌꯥꯝ ꯐꯖꯅ ꯁꯥꯔꯦ ꯌꯥꯝ ꯐꯖꯅ ꯂꯩꯗ ꯌꯨꯝ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣꯅꯤꯗ ꯑꯁꯨꯕ ꯅꯣꯝꯕ ꯀꯟꯅꯕ ꯑꯁꯥꯝ ꯂꯣꯝꯒꯤ ꯏꯕꯦꯝꯃ ꯀꯩꯌꯨꯝꯒꯤ ꯌꯨꯝꯅꯣꯁꯦ ꯅꯥꯟꯗꯩꯕꯝ ꯀꯩ ꯊꯕꯛ ꯇꯧꯕ ꯑꯥꯔꯃꯤ ꯁꯨꯕꯦꯗꯥꯔ ꯃꯦꯖꯔꯅꯤ ꯁꯨꯕꯦꯗꯥꯔ ꯃꯦꯖꯔ ꯊꯕꯛ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ ꯄꯣꯊꯥꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯣꯝꯗ ꯊꯣꯛꯂꯛꯑꯒꯗꯤ ꯁꯣꯝꯅ ꯍꯦꯜꯂꯦ ꯑꯁꯣꯝꯒꯤ ꯀꯩꯅꯣꯗꯨꯗꯒꯤꯗꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯀꯣꯟꯖꯝꯂꯣ ꯍꯥꯏ ꯀꯣꯟꯖꯝ ꯃꯆꯥ ꯁꯥ ꯅꯈꯨꯠ ꯍꯥꯏꯔꯣ ꯀꯣꯟꯖꯝꯒꯤ ꯄꯨꯄꯨꯗ ꯅꯈꯨꯠ ꯍꯥꯏꯔꯛꯑꯒ ꯄꯨꯄꯨ ꯍꯥꯏꯔꯣ ꯀꯣꯟꯖꯝꯒꯤꯅꯦ ꯑꯩ ꯆꯪꯖꯔꯝꯃꯣꯏꯒꯦ ꯑꯩ ꯉꯁꯤ ꯕꯣꯟꯇꯔꯥꯄꯨꯔ ꯌꯧꯕꯁꯤ ꯑꯩ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯧꯖꯅꯕ ꯍꯣꯠꯅꯖꯒꯦ ꯁꯤꯅꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯀꯥꯛꯃꯔꯥꯒꯤ ꯅꯣꯡꯆꯨꯞ ꯈꯨꯟꯗꯣꯟꯗ ꯊꯣꯛꯆꯔꯛꯑꯦ ꯈꯨꯜꯂꯛꯇꯒꯤ ꯊꯣꯛꯆꯔꯛꯄꯅꯤ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯈꯥ ꯋꯥꯡꯈꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯩꯈꯣই ꯁꯤꯗꯩꯁꯤꯗ ꯊꯣꯛꯆꯔꯒ ꯁꯤꯗ ꯃꯩꯇꯩ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯤ ꯁꯔꯀꯥꯔꯒꯤ ꯅꯠꯇꯕ ꯁꯔꯀꯥꯔꯒꯤ ꯑꯣꯏꯔꯦ
sibai khandrasu ama tawdrasu chakari ma tawbai si yam maru oina lawna ba ko da chumi ko chakari ese ka mechanic oigera ama oigera thabak ama tawda yade adu tawdraga di nupi thidaba gi chatnabi bawa naharol chingda chap chana leimane ujai ming kari ko biba ai torongom rajeshwar singh kari ujai yum la siba ayum kari thabak tawbiromge tawbirige hauji hauji dum company da macha ma dum tawge o sida lei nara mapan lei la mapan karai da ai gori da leje o phai nungai jaye ai chum khun chachadana chum youtube ta tawjari ba aduni akhoi gi inau ji ju thabak company haijini na khangde kari khangde lemna leitaba lai yam tamgera tamoira yam tammasu ama tawrasu ai chakari ma tawda yade se masi mayamna thagat ningai ni asongi akhoi asom nakandri yum yamdra maneda 아, 저 지금 양손들 이세요 슬립 타마이점만 사게도. 어 저 왕다. 어 지금 파고. 시대에서 레일웨이 쿼터 싱지부 미 레이러브로 아, 미 지금 레제. 어 레일지 찐드라소 아코이기 마니푸르 제리 밤 용나 чел럼버 렌 콩상 용나 чел럼버 레일도 얌 누가이 자바니 아두 찐드라소 레일웨이 쿼터 싱다디 파자나 까노 레이 akhoi thole ado tali da dum thoksaraga ngasai akhoina changjarakpadu da thokcha doini akhoi irap laptana kayam lapongani sa ni tara mukta ado aina laksabasi ai yam nungai jarimna sini khakmara akhoina laksaba ai inau mongol na kawidana mana hana mangjau na pau pibirak-tana moigi yauksangi sakchana bo mani ngasi je ado ai ri sakcha bodi yaujaro ge kaino da ai thabak ayukta thabak chinjabani na ai adudi yaujaro roi ge na ai thoraga laksabani hojik chapchare aina yam nungai jari si khwai mafam da akoi gi kilometer yankhai he na ai thoraga laksari mi gari se mi gi merum sida mayang marak ha मुसलमान सिंगी मरक बंगाली सिंगी मरक कुली सिंगी मरक हिंदुस्तानी सिंगी मरक थौरग लक्सरी फ्रीली माइन से चिंगनब कईम लेतब अखोगी इरमद मणिपुर किलोमीटर कुंथ्रा निफू फाना से मकई कक्चिंग लोम कक्चिंग भावददी किलोमीटर निफू मंगा तरुक हाइलसे अदु नतब अतई मफमद चटपददी अखोगी निंजिंग मांगिंग किलोमीटर कुंथ्रा भाव अखोई गाड़ी थौब यारक्तबसे मसी हाना सुनी अखोगी हंदकी इरांग से नत्रिंगैदसु हाना मतम अमददी याम साथीरमगरे ngasi चाही 14 की ममांगददी नुमिदांग वायरम हेक मंगिबदा लंबी खुदिंग गाड़ी थौब कीबगी फिबमद लेरमबनी मसीबु करम मतमद कोलकदोइनो हाबसे मसी आई याम नुंगाई जदे सुम मयाम जे खल्लगा अदुबो एनीवे ngasi काकमरादा लाक्चदना काकमरा कोबा मैतै सिंगी मैतै इपा इचा इचलिनाव सिंगी लमदम मसोमदा सुमाइन तौदना लई हाइबसी आई मख्वाई मफमदा सक्ताक चबसी मतंग असिदा लोइसिनजगे मसीगी दमता आइबु थवोइननबकी कौबीदना अखोइगी आइबु तरामना बासकांदी बौथोकपी रक्तना ओपीबा आइगी ओजा हाइतारे संगीतोनगी ओजानिना ओजा दुम कौबु यारे ओजा मंगोलगी दु चांदम होय आई चांदम सागैनी चांदमगी ओजा मंगोल बु आई थागतचरी माहक असि हाइजरगा ngasi खाकमरादा लाक्चबगी आईना ख्वाई मयामबु दा खाकमरागी चौरक्प मसम उच्चब ताक्चबदु मतंग असिदा लोइसिनजगे महौसागुम सनथोंगी मनेन्द्र कोनसम याकना येंगबिरिबा ताबिरिबा ख्वाई मफमदा नोलुकचरी पेट्रिक सि सुमाइना चलगा अखोई खितंग चलगा अखोईगी अदुनदि इलेक्ट्रिक पोस्ट अमा अनि अहुम मरी मंगा हाइतारे मंगा की चांगदा चलगा अखोई ngасai थुंजबदु लाए आउगा सोंगी वांगमदा हाइबदी करी माइकै ओइदोना सिना खा माइकै सिना अखोईगी सुमाइना लैरे पिक्तकना लैबनी असिगी युमसिंगदि चंगजर मोरगे सुमाइन थोक्चरकपसिदा मैतैगी दुकान गासु लैये अखोई मयांगसिंगना गासु लैरम ताई सुमाइन तौजरगा आई थोक्चरगा गाड़ीदु आसिगी ngасai लाक्चबा आइगागी मयुमदुदा थोंगालदा खामजरमनी रेलवे क्रॉसिंगदुदा अदैदा ये आई हंजरगे ngасai angangsing khulaktage khoi bol sanabani thokibja angang khara chawbusu yauri
ꯕꯣꯜ ꯁꯥꯟꯅꯔꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯖꯥꯠꯅꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯥꯛ ꯃꯔꯥꯒꯤ ꯈꯨꯟꯗꯣꯟ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯜꯋꯦ ꯀ꯭ꯔꯣꯁꯤꯡ ꯑꯗꯨ ꯇꯧꯔꯒ ꯂꯧꯕꯨꯛꯇ ꯁꯥꯟꯅꯔꯤ ꯑꯗꯨ ꯈꯨꯟꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯅꯦ ꯁꯥꯟꯅꯕꯨꯡ ꯑꯃꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯊꯑꯣꯏꯅ ꯁꯤꯗꯤ ꯂꯧ ꯎꯔꯗꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯇꯣꯛꯇꯣꯏꯅꯦꯕ ꯈꯨꯟꯒꯤ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯁꯥꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ